कांगपोक्पी फाउरगा सेनापति अमसुंग चुराचांदपुरगी तोरबुंग फाउबा चटकनी खिंगलिबसी करम थोकलगबा चुराचांदपुर डिस्ट्रिक्ट की बॉर्डर सिंग सील तौरे ITLF थोगनिंगदबा थौदोकसिंगी टेक्साक अथॉरिटी न पुगदबने कोतु मणिपुर लेंगा की होम डिपार्टमेंट की माइकेदगी चीफ सेक्रेटरी न था असिगी कुनमाथोइदा थोखिबा पब्लिक नोटिस अमदा ngasi hauraduna imphal dagi kangpokpi fauraga mau phauba truck amasung atai gari sing chathokasin tauragani haibaga loinana Churachandpur romdana Bisnupur lalaga torbung phauba chamana ba makhalgi gari sing ahen ba security force na ngak selaga chalhalagani thaurang lagli basigi laiva kari oigadagi tamba ngamdre chief secretary gi maike dagi lambi paring ani makta ahen ba security deploy taure amasung security personnel sing adu IGP amamam gi operational command gi makhada mathau pangthoktu ngak sengani hai khibane chamana balambi ani makta ngasi ayuk pung mapan tarakpada mau yogadaba gari singna BOC da pungane aduga imphal yorokadaba gari singna senapati district headquarter da pungpham asida pungane Churachandpur romgi su pungpham asimakta da malom da gari sing pungani aduga imphal lomda lakadaba gari singna chamana ba pungpham da Churachandpur gi torbung da pungani hai khibane lainga ki maike dagi lauthokiba matungin na transport loisang na susat kadaba gari sing thaurang taukre adumoinamak Churachandpur da based over indigenous tribal leaders forum ITLF ki united tribal volunteers king convener na thadorok pa cherol amada Bisnupur amasung Churachandpur district anigi marakta leiriba Churachandpur district ing amkhai pumnamak ngasi dagi hauraduna mathang sahi gi January 5 fauba sil tauragani haire thaurang asi mitai sing na Christmas kumai manungda Aki akhang tholakani haibagi pau phangbadagi lokhalakpani haire maramasina piriba numit sing asigi manungda Churachandpur district ta leiba non tribal nataba miyoi amata district asigi mapanta sathokba yaroi amasung district asigi manungda su non tribal amata sanglakpada ayaba piroi haire amaromda chief secretary na tha asigi kunmathoi da thokiba order adu lainga ki maike dagi state asida haujik oiriba asengba saktam adu losin na bahonabani haina Kangpokpi da base tauba Committee on Tribal Unity Kotugi maike dagi phongdorokhibaga loinana lainga ki order asi handokadabani haina appeal taurakle loinana thokaningdaba thokdoksing thoraklabade mari leinaba authority na thokdoksing aduge teksak pugadabani haire